Kaini aise ani thokna ozana hari du maina ahan bagi sidi akoi gi Manipur dagi Meitei Pangal se Mapan lamda maru oina chatkibagi matang sima ai first hapetang panjagi am tiantakna maru oina khoi dum khange Meitei Pangal Meitei budin yam ngalle chatkibase Meitei gi chatkibagi wari di aina yamna pandragasu samna harabada koina Burmese singa Assamese singa adagi ningthaurel haitare kasarga ade tripuragi ningthaugi family ga akogi matrimonial alliance haitare ne ningthaugi masien gi launa leinabagi pot ama yam chauna lei ai handak assam da chacharui assam da khun ani lei akogi kaurangi ni kari sina akogi maharani sina akogi ma mayum ban bada pukiba manai masan mayam duna khunda han ki balam ni na handak chacharui aduda su khun yam chauna lei adu maina akogi kari haitare akogi ningthaugi macha masu thajaki bada akogi manai masan mayam ama puraga mafam duda leikibagi khunda kibagi wari Meitei gi yam ngalle adudi 1819 gi chahi tare khunda kogi mamangda akoi khunda kibagi wari leire aduga Meitei Pangal di maru oina 1819 aduga 1826 faugi akoina khangnariba chahi tare khunda kogi matamda satpan oigani haibasina mapung oina I thamjage aduga tasengna mamangda akoigi puramba yabagi wari su dum phangi aina handak thengna jabase recently yamna ngakpa mana 1819 gi mamangda along paya khoina maru oina ai amakhatang example amakak pirake 18th century gi loiramdai oramgani 1785 radwai chaurakpa sok tu di chimpa pudre madwai da along paya na laaga akoigi impan mayai sida polo ground da numit mapan nira kaino leiramaga akoigi ot nairakpagi akoigi along paya na Burmese ki ningthausina madugi pot ama aina thengnajai ado mayam su dum khangba yauramgani paba minati aduda mayam ma puki Manipurda 1819 gi mamangda Manipur macha mayam lan phawaina puki aduda pangan yauramgadra haibagi chingnaba ama aina sum phaujai karigino haraga Syed ki family akoigi sagai haitare Syed khara akoigi makoigi article da kai haitare Burma dagi akoigi makoi se akoigi sufi gi sen gi type da worship tawi habagi akoigi kai haitare worship maksu nate mase akoigi pir akoi Bangladesh da diam leidana piri tradition gi mawong da leiba makoigi suron leibagi aduga 1826 yam ngakpa mana Burmese nupi amara nupa manara kaino ibagi tharakibani MCS officer ama Manipur gida magi through dagi aingonda amuk tharakbani masi amta naine bi oina ado mi se irang leikibadagi Burma gi irang leikibadagi akoina contact phawna gidre ada yamna ngakpana akoigi treaty of Yandabo tawba matam sida Syed ama akoigi Burmese ki representative oina yawi haibagi document se aingonda article ama phangi ado makoigi descendants se kamaina tawkhrage haiba matamda hujiki aingonda lire iba misina haibada makoi se America da loina ayamba shift tawkhre hai ai contact tawnaba kanna hotnai makoigi masjid ama lei hujiki Syed Chingi haitare masjid ama makoina kugi America da settle tawkhraba adu aina question se am repeatedly hange makoida noi se Manipur dagi descent se nakoi se adusidagi chatkibra haibada makoina pakum chupi pirakide ado mani Burma dana muka contact se akoina phangdaba kaigino haraga saigi moida leigriba irang sina maram oiraga aduna aingonda chingnaba ama lei haibadi 1819 gi chahi tare khundakpagi mamangda akoigi Burmese singna pharaga puba da saigi akoi Manipur gi pangan jing ji so saigi lalup ki achoba section nama oiribani na makoi su pharaga puram gadra haibagi adugumba chingnaba ama document ama aisu confirm budi tawdri aduga document khara di phangjare haitare adumaina Burma rom da pharaga puki ba kangbu ama leire adagi oral tradition da akoigi amasu lei haibadi ahan ba haz chatpa nupa se akoigi Manipur dagi haitare ningthaugi ayaba lauraga haz chatluba Saudi Arab da chatluba mi sina halakpa matamda chahi taret khunda chaurjit ki matamdani mana chatlise chaurjit na maharaj oringai gi matamda halakpa matamda oral tradition gi matungina mana halakpada magi mayum gi mi singje pharaga Burmese na pukhre haibagi pau se khangakpada gi mana Burma ta na thiba chatli haibagi pot ka so dum lei oral tradition da
ꯑꯗꯨꯃ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯆꯦꯟꯈ꯭ꯔꯤꯕꯁꯤꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒ ꯂꯣꯏꯅꯔꯒ ꯆꯦꯟꯈꯤꯕꯗꯨꯅꯤ ꯑꯍꯥꯟꯕꯗ ꯃꯈꯣꯏ ꯀꯁꯥꯔꯗ ꯂꯩꯔꯦ ꯑꯗꯣ ꯇꯃꯦꯡꯂꯣꯡ ꯑꯁ꯭ꯋꯥꯏꯗꯁꯨ ꯃꯈꯣꯏꯁꯤ ꯆꯤꯡꯗꯁꯨ ꯂꯣꯠꯂꯒ ꯂꯩ ꯍꯥꯏ ꯕꯔꯃꯤꯁꯤꯡꯁꯤꯅ ꯑꯉꯛꯄ ꯐꯪꯅ ꯅꯩꯈꯥꯏꯔꯛꯄ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯔꯤꯚꯦꯟꯁꯐꯨꯜ ꯑꯦꯇꯤꯇ꯭ꯌꯨꯠ ꯑꯃꯁꯨ ꯌꯥꯎꯕ ꯃꯥꯜꯂꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯊꯦꯡꯅꯕ ꯃꯇꯝꯗ ꯒꯔꯤꯕ ꯅꯤꯋꯥꯁꯀꯤ ꯃꯇꯝꯗ ꯕꯔꯃꯤꯁꯀꯤ ꯑꯩꯈꯣꯏ ꯁꯒꯥꯡꯗꯒ ꯊꯥꯡꯒ ꯌꯥꯜꯂꯝꯕꯒꯤ ꯈꯣꯠꯂꯝꯕꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯒꯔꯤꯕ ꯅꯤꯋꯥꯁꯅ ꯅꯩꯔꯝꯕꯗꯣ ꯃꯗꯨꯒꯤ ꯂꯃꯟ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯂꯃꯟ ꯈꯨꯃꯛꯄꯒꯤ ꯇꯥꯏꯞꯇ ꯃꯈꯣꯏꯅ ꯃꯩꯇꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔꯤ ꯍꯥꯏꯕ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯖꯥꯇꯤꯁꯤꯡꯁꯦ ꯃꯁꯤ ꯃꯨꯊꯠꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃꯗ ꯑꯐꯪ ꯑꯐꯪ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯤꯅꯩ ꯃꯄꯥꯟꯗꯗꯤ ꯈꯪꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯔ ꯃꯣꯔꯣꯛ ꯊꯥꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯖꯜꯂꯒ ꯍꯥꯠꯂꯤ ꯒꯥꯏꯅ ꯕꯔꯃꯤꯁꯅ ꯑꯗꯩ ꯅꯨꯡꯄꯥꯛꯇ ꯑꯉꯥꯡꯁꯦ ꯊꯥꯔꯒ ꯍꯥꯠꯂꯤ ꯒꯥꯏꯅ ꯑꯗꯒꯤ ꯌꯥꯏꯔꯤ ꯂꯦꯡꯉꯒ ꯄꯨꯈꯤ ꯒꯥꯏꯅ ꯈꯨꯕꯥꯛꯇ ꯍꯨꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯁꯤꯅ ꯂꯦꯡꯉꯒ ꯄꯨꯕ ꯑꯗꯒꯤ ꯑꯍꯟꯁꯤꯡꯁꯤꯅ ꯃꯈꯣꯏꯅ ꯀꯥꯟꯅꯔꯣꯏꯗꯕꯁꯤꯡꯁꯤꯅ ꯍꯥꯠꯇꯣꯛꯑꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯍꯤꯁꯇ꯭ꯔꯤꯗꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯐꯦꯖ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯐꯦꯁ ꯇꯧꯕ ꯑꯗ ꯆꯥꯎꯅ ꯐꯦꯁ ꯇꯧꯔꯤꯕꯁꯦ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜꯅꯤ ꯇꯝꯄꯥꯛꯇ ꯂꯩꯕꯅꯤना ꯑꯗꯣ ꯃꯈꯣꯏꯁꯦ ꯄꯨꯂꯞ ꯆꯦꯟꯃꯤꯟꯅꯩ ꯆꯦꯟꯕꯁꯦ ꯀꯁꯥꯔꯣꯝꯗ ꯆꯦꯜꯂꯦ ꯈꯔꯅ ꯕꯔꯃꯥꯔꯣꯝꯗ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯑꯗ ꯀꯁꯥꯔꯗꯒꯤ ꯑꯩꯅ ꯁꯨꯝ ꯊꯤꯖꯕꯗ ꯃꯈꯣꯏꯁꯦ ꯈꯔ ꯑꯃꯅ ꯑꯃꯨꯛꯀ ꯇ꯭ꯔꯤꯄꯨꯔꯥ ꯌꯧꯅ ꯆꯦꯜꯂꯨꯕꯁꯨ ꯌꯥꯎꯔꯦ ꯇ꯭ꯔꯤꯄꯨꯔꯥꯗꯒꯤ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗꯗꯤ ꯁꯦꯜꯍꯦꯠꯅꯤ ꯑꯗꯣ ꯁꯦꯜꯍꯦꯠꯇ ꯑꯩꯈꯣꯏꯒꯤ ꯑꯝꯖꯗ ꯑꯂꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯖꯃꯤꯟꯗꯥꯔ ꯑꯃꯅ ꯃꯈꯣꯏꯁꯦ ꯂꯣꯡꯂꯥ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯂꯩꯍꯜꯂꯤ ꯑꯗꯨꯕꯨ ꯄꯥꯉꯟꯁꯤꯡꯁꯤꯅ ꯃꯩꯇꯩꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯕꯅ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯒꯤ ꯈꯟꯕꯒꯤꯔꯥ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯁꯦ ꯃꯐꯝꯗꯣ ꯂꯝꯗꯣ ꯄꯤꯕꯗꯣ ꯊꯥꯗꯣꯛꯑꯝꯃꯒ ꯂꯣꯡꯂꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯥꯅꯨꯒꯥꯁꯔꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯒ ꯃꯩꯇꯩꯁꯤꯡꯒ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯨꯕꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯃꯁꯤꯕꯨꯗꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯉꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯖꯕꯁꯦ ꯌꯥꯝꯅ ꯐꯖꯅ ꯏꯔꯝꯕꯗ ꯑꯥꯔꯇꯤꯀꯜ ꯑꯃꯈꯛ ꯑꯣꯖꯥ ꯅꯥꯎꯔꯦꯝ ꯁꯅꯥꯖꯥꯎꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯦꯠ ꯚꯣꯂꯨꯝꯒꯤ ꯚꯣꯂꯨꯝ ꯅꯝꯕꯔ 4ꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯗꯥꯏꯁꯄꯣꯔꯥ ꯅꯩꯅꯩ ꯗꯥꯏꯁꯄꯣꯔꯥ ꯅꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯥꯏꯔꯨꯗꯤꯟ ꯅꯩꯅ ꯀꯅꯥꯅꯣꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯦ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯃꯇꯝ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯅ ꯏꯕꯅꯤ ꯃꯥꯒꯤ ꯑꯥꯔꯇꯤꯀꯜꯗ ꯍꯧꯖꯤꯛꯀꯤ ꯑꯝꯖꯗ ꯑꯂꯤ ꯑꯗꯨꯗꯨ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯋꯥꯔꯤ ꯃꯌꯥꯝꯗꯨꯁꯨ ꯑꯗꯨꯅ ꯃꯗꯨ ꯃꯌꯥꯝꯗꯨ ꯈꯛꯇꯅꯤ ꯋꯥꯔꯤ ꯍꯥꯏꯕꯕꯨ ꯑꯗꯨꯕꯨ ꯀꯁꯥꯔꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯂꯩꯍꯧꯔꯦ ꯑꯗꯣ ꯒꯝꯚꯤꯔ ꯁꯤꯡꯅ ꯀꯣꯟꯅ ꯊꯪꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯁꯦ ꯕꯔꯃꯤꯁ ꯇꯛꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯏ ꯍꯥꯏ ꯀꯧꯕꯗ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯥꯛꯑꯦ ꯑꯇꯩꯗꯤ ꯂꯣꯏꯅꯃꯛ ꯑꯁꯣꯝꯗ ꯂꯩꯔꯒꯦꯅ ꯂꯩꯍꯧꯕꯗꯨꯅꯤ ꯑꯗ ꯑꯩꯅ ꯈꯟꯕꯗ ꯃꯁ꯭ꯋꯥꯏꯗ ꯈꯤꯖꯤꯛꯇꯪ ꯍꯤꯁꯇ꯭ꯔꯤꯁꯤꯗ ꯑꯩꯅ ꯆꯤꯡꯅꯖꯕꯁꯦ ꯑꯝꯖꯗ ꯑꯂꯤꯁꯤꯒꯤꯅ ꯀꯩꯗꯧꯕ ꯃꯇꯝꯁꯦ ꯈꯔ ꯊꯦꯡꯉꯦ ꯑꯝꯖꯗ ꯑꯂꯤꯁꯦ ꯑꯩꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯦꯕꯁꯥꯏꯠꯀ ꯐꯦꯁꯕꯨꯛ ꯄꯦꯖꯁꯨ ꯂꯩꯕ ꯃꯥꯜꯂꯦ ꯃꯣꯏ ꯐꯦꯃꯤꯂꯤꯁꯤꯒꯤ ꯄꯦꯊꯝ ꯄꯥꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯁꯤꯒꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯖꯃꯤꯟꯗꯥꯔ ꯑꯣꯏꯕꯅꯤꯅ ꯃꯥꯁꯦ ꯑꯗꯣ ꯅꯋꯥꯕꯁꯨ ꯍꯥꯏꯅꯩ ꯍꯥꯏ ꯑꯗꯣ ꯃꯥꯒꯤ ꯄꯦꯖꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯝꯖꯗ ꯑꯂꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ 1819ꯒꯤ ꯃꯇꯨꯡ ꯀꯌꯥꯗꯅꯤ ꯑꯩꯈꯣꯏꯒꯤ ꯑꯝꯖꯗ ꯑꯂꯤꯅ ꯍꯤꯡꯉꯝꯃꯤꯁꯤꯗꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯏꯆꯠ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯁꯤꯜꯍꯦꯠꯂꯣꯝꯗ ꯆꯦꯟꯖꯟ ꯍꯥꯏꯗꯤ ꯃꯐꯝ ꯅꯨꯡꯉꯥꯏꯕ ꯊꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯆꯪꯉꯛꯄꯒꯨꯝꯕꯁꯨ ꯃꯥꯜꯂꯤ ꯈꯔ ꯊꯦꯡꯇꯛꯅ ꯑꯗꯨꯒ ꯑꯦꯛꯖꯦꯛꯠꯂꯤ ꯍꯦꯛꯇ 1819 ꯁ꯭ꯋꯥꯏꯗ 20 ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯁꯦ ꯍꯦꯛꯇ ꯆꯦꯜꯂꯒ ꯁꯤꯜꯍꯦꯠꯇ ꯌꯧꯔꯨꯕꯗꯤ ꯃꯥꯟꯗꯦ ꯑꯩꯒꯤ ꯋꯥꯈꯜꯅꯤꯀꯣ ꯃꯁꯤ ꯑꯗꯨꯅ ꯁꯨꯝ ꯂꯝ ꯅꯨꯡꯉꯥꯏꯕ ꯊꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯝ ꯊꯤꯈꯤꯕꯗꯒꯤ ꯁꯨꯝ ꯆꯠꯈꯤꯕꯗꯒꯤ ꯁꯤꯜꯍꯦꯠ ꯌꯧꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯃꯇꯝꯗꯨꯒꯤ ꯖꯣꯒ꯭ꯔꯥꯐꯤꯗꯨꯒ ꯌꯥꯝ ꯈꯦꯠꯅꯔꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯜꯂꯤꯁꯤꯒ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯥꯎꯟꯗꯔꯤ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯩ ꯁꯤꯜꯍꯦꯠ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯥꯝꯅ ꯄꯟꯖꯅꯤꯡꯉꯤꯁꯤꯅ ꯁꯤꯜꯍꯦꯠ ꯍꯥꯏꯕ ꯃꯐꯝꯁꯦ ꯃꯅꯤꯄꯨꯔꯤꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯑꯣꯏꯔꯝꯕ ꯖꯒꯥ ꯑꯃꯅꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯖꯒꯥꯅꯤ ꯒꯨꯋꯥꯍꯥꯇꯤꯁꯤꯗꯤ ꯀꯣꯟꯅꯅꯤ ꯁꯤꯒꯤ ꯍꯥꯏꯋꯦꯒꯁꯤꯗꯤ ꯀꯣꯟꯅ ꯁꯦꯝꯃꯛꯏ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯁꯤꯜꯍꯦꯠ ꯐꯥꯎꯔꯒ ꯆꯠꯂꯝꯃꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯟ ꯑꯣꯜ ꯀꯁꯥꯔ ꯔꯣꯗ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯡꯖꯩ ꯃꯔꯤꯜꯁꯤꯗ ꯁꯤꯜꯍꯦꯠꯇꯒꯤ ꯂꯥꯛꯏꯅꯤ ꯁꯤꯜꯍꯦꯠꯇꯒꯤ ꯀꯁꯥꯔꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯟꯗꯥꯕ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯝꯕꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯖꯤꯂꯤ ꯌꯨꯁ ꯇꯧꯔꯝꯕ ꯃꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯑꯗꯨꯒ 1819ꯗ ꯑꯩꯈꯣꯏꯅ 25-26 ꯁ꯭ꯋꯥꯏꯗ ꯕꯔꯃꯤꯁ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯆꯪꯉꯛꯏꯕ ꯀꯁꯥꯔꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯂꯤꯕꯤ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔ ꯂꯤꯕꯤ ꯒꯔꯤꯕ ꯅꯤꯋꯥꯁꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯆꯪꯉꯛꯏꯁꯤꯁꯨ ꯁꯣꯝꯗꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯕꯅꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯨ
Manipur gi han han ba Maulana ko gi Ibadullah ga se kali Fulbari jama madrasa hai Fulbari madrasa hai ba male magi madrasa se irong de gi ni ko gi Ibadullah se han ba alim ni mana Manipur gi Maulana ni ma se ka sileta tamme aduna masidagi akoina khangmanga medudi adu kona thangdadi mayam ama chatle irabot chatle Manipur gi han hanba akogi BA Sogaijam Samorendro silheta tamak pane adagi Manipur gi Meitei Pangal da Basiruddin Ahmed hariba akogi constitution ibadaga yaurami ba interim government 1948-49 gi minister oirami ba masamak se akogi karini MC college Murari Chan college tagi passed out tawrakpani aduna Meitei dasu Pangal dasu ahan ba lairik tambase ayamana silhet lomda dharma gi oiro adagi kona thangdani Guwahati ga chatlaga tama isidi yam thengre ahan badadi silhet lomgi lamben adai akoina British ki account da thengna badasu Baskandi hariba mafam sidagi tongan mafam da chatpa yai haibagi kari amusu account amusu thengnai kaigino haraga masigi mafam sidagi akogi lamben mayam ama Guwahati rom chatke haraga su natraga Silchar romda amaromda ada silhet romda chatke haraga su Baskandi bu yauragadi haibagi pot ama akoi adum thiengnai aduna angan ba matamda silhet se akoi gidi yamna naknaramba adugumba jaga oi haidare history gi kari dadi Guwahati ga isidi yam thiengre kona thangda akoina mau lamben ga phawraga chatli bisidi yam thiengi haidare ada masumaina thamjage aduga yamna laibak thibana Bangladesh tadi akogi yamna picture agasu Meitei Pangal community se huji phawba hingdana leiri haidare ko yam phajana su ai huren ko na haizarake aina thengnarakpe experience udi aduga kasar da su Meitei Pangal sing Meitei ga yamna nungsinana culture share tawraga shared culture shared history haitare ko adugi potu lei laibak thibana Bangladesh Burma gi se ko Myanmar da ta khiba Meitei Pangal sing sidi akogi major community da loina lupsan ki badu maina tawe mase makogi aina laik pabada oza mutua bahadur koina haibada akogi kari hai kogi Burmanization naina mogi maminga se ani thon gadauba pangan maminga se sizinaba yadaba mogi local mamingi thon gadauba khotkadaba tauba aduna ayambana either akogi Burmese Muslim da onjan ki bagum bagi pot ama aduna oza mutua bahadur su Bangladesh su am toina lakpa mali aduga mana aingonda nongma oza mutuana hairakpada mana Burma da chatpa matamda mana Meitei Pangal gi khun manakta Pangal tarammi ado makoina kauraktana aise cha thakminna ba matamda makoida akogi Meitei Pangal gi culture amata udre makoisi pura Burmese ki culture ni adubu aise yam toina chatpani na makoina khangdana Manipur dai lakpani haibagi nungsibadagi makoiga cha thakminna yena mana lire adugi makhata abadi ai thoina makoigi culture duda Meitei gi natraga Manipuri gi culture do thoina udre na mana hai aduga aina makhata na mu hangbada tamuda akogi khunna makhak lei hai yam pikpa imung khara madu khak ni hai Meitei Pangal gi nature se madusu Manipur ga close oibagi more ga close oibagi oiramba yai adu mangaire akoina Mapanda chatkibagi wari se aduga kona thangdabudi England da akogi Meitei Pangal citizen oikiba akogi leire 1947 gi akogi ningtam adwaida akogi partition gi matamda chatkiba Meitei Pangal ada settle tawkiba leire adagi hujiki Saudi Arab tasu akogi sangai impham dagi Meitei Pangal ama sigre magi descendants sing macha masu sing lehauri sumaina budi lei aduga aina Bangladesh chatpagi trip se maru aina isi 2024 da 2024 hai tare 2024 gi January da chatpani aise tangkun ma thoi adwai do ram dau male hafta ama hena lei ado aina chatpase maru aina kasarda gi hobane aina yamna kuina khanjarakpa mang hai tare amtang di akogi mapan gi diaspora sing si amtang makogi leiriba yumlei kairei se na ai hana 2007-8 adwai dai chatkre chatpadi kariba Bangladesh border bhaudi chatlure kasar yaurure ai gi research ki namaram oiraga adagi Tripura bhau yauramme Agartala yauramme adagi border lanjalamdre aise amuka halaki adum aduga handak chaluba ai gi 2024 gi journey sidi yamna ngakpa haitare aingonda yam eye opening oiba haitare hujik phawba ina wangang budu dum ai dum sizin jai kai gino haraga aina chaluba mafam sing sida sai oza sajat naga haiki budu oza khursid koina ga haiki ba
particular oiba akogi Meitei gi Pangan Meitei amadi Meitei Pangal singi not ki oiba akoina ukidraba phanek to oirasu asai khudai do oirasu adagi furit asang ba akogi Punjabi shirt ka hai swai dadi thaina pangan nupi singna lilamba furit asang biga do aduga do Tripura dagi haure ina phajana ubase kasarda su ui kasarda su adum ubdi ui aduga Tripura da ina gari se thauraga border manak haitare border manak si yausalakba Bangladesh border yorokpasida labukta chathawe akogi khwangnam asangbaga tawraga phanek tuga tawraga ada yamna pukning nungsiba haitare akoina angko ugidraba pot ama akoi Manipur da sai oza kursit khoina haido yam sathi na modernize taw khore ko phanek to oiro amado oiro design do oiro culture do oiro ngang na sakna bado oiro Manipuri ga se akoina lo li se tasengna akogi yam modernize oi thokra bra ina indi khalle kai gina ga oza khoi som da lo li ba wahi wata mayam ama kasar da ga lon bada yam yawe ari ba lon khara adum thengna jai adu sing du ura kan da akoi aingon da yam ngakpa phauja ba haitare adagi aina khwai da ga mena nga isina akoi swai da yamna haina ba haitare ko recently ai function number du su dum hai yam toina khoi da haina ri se kaino hairaga Meitei jati mangkhrani ga haiba gumba adagi pangal na su pangal gi jati mangkhrani ga na pakba pa khajaba ado aina example pi Tripura da mi lising taret khak lei pangan se makhoi na hairak bagi matungin na pangal lising taret khak tani hai luhong ba ma so yaure mafam du da ado sagai ju oile ramme ai sagai oile ramme luhong bam se ada yam lu na taw wari watai sana da khona da ada aina nga lising taret se chahi chani rom sure 1819 dagi hujik pau 2024 pau da chahi chani sujale chahi chani ga supna manga boiramani sigi sida akogi identity crisis su leite mang bu su leite Meitei ga Meitei Pangal ga yamna sathi na nungsina ba mawong da asaigi ai bhowa nga ini asaigi oza sajat khoiga oza promote khoiga lainari ba mari ga se yam sathi na akogi khangna chana ba hakta akogi yumlo na bagi kari yama akoina ubu phangi masigi pot se Manipur da di khara wana thoe akoi community amaga community amagi sakhang mai khang na ba natragana kai dawbase akogi alien gi type ta tongan ba moin unare akoi swai dadi aduna yamna ngak pa haitare oza khoida uriba dagi aina chatpa da su thengnarakpa adagi oza khoigi da luhong bu su yaure Adampur da yaure oza masjid na puraga aise luhong ba masu yaholle maduda Meitei Pangal gi luhong bodo aduda setnariba dress lang yam sathina akogi unique oigre akogi hanagi akoi disda amta ugidre madu singdo ado ada loinamak uri haiba tare ko aduga maru oina aina yamna ngakpase thabal chongba luhongbada numdangda thabal chongbase akogi sidadi aina khangakpada bhawa leiramdre halaman budi liramme thabal chongamme khulang isai saamme ama tawramme luhongbase numit ani tawe numdang se mayam thoktana nupa nupi akogi isai langsai saknadana awai akhum tawnabi khotnabi thainagi wari oina tai adubu taseng naina Bangladesh yaurura kanda Adampur da luhongba yauba kanda di saigi particular oiba aina sai tarakpa lirakpa larikta parakpa punamak do saigi mitna uba haitare pakhang macha mayam naga kogi thabal ga chongba madumakna akogi nupa nupi hekta khut painaraga yamna mawong tadaba mawong da budi nati makhoina tawribodo awi Islamic ki niyom su dum ngai adi tokhai na phaminaraga maduda kaidobu mayam do aduna yamna unique oiba akogi Meitei Pangal gi culture do Bangladesh su ure kasar da su ai hana su ure handak su ai ure dum chap manai aduga loan lida akogi ari ba loan kaya amasu dum season ba male hujikse aduga madu mayam duni aduna yamna nga oza sajat khoina oza khursid oza samat makoi mayam nai koi pu puraga uhalle ado ai matam yamna kuina leidi leiramde Dhaka yorubuda matam khara mangre aina Dhaka yoningbadagi ana Dhaka se ai history ga related kitang oiba haitare ada kona de ai haijara kem aina paningba ma khatang dilai Manipurda Pangal gi revivalism haitare revivalism ma laibase chahi taret khundak pa ya mari leine naina article amadu su izabani kaigino hairaga Pangal se suthok thou udaba Mapanda ado thou urakanda
asaigi ayo rokanda 1819 gi chahi tare khunda kusida pangan singchina muslim singa thengna rokanda muslim mama se kamaina tawi haiba poche moina masa khangakpa hala akanda maduna revivalist ki iho ma lakpa maulana tamhanning bagi alim tamhanning bagi pot lakpa khotpa madusu yamna interesting oibra ina di khalle aduna chahi tare khunda pase eye opening ni hai adagi meitei gi research scholar ama ai gi imanaba manasu hai chahi tare khunda pa halak badagi di Manipurda yamna angakpa society culture religion da hong ama lai na hai masi hairaga swai gi de ngakten swai da losan jage